ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯟꯖꯨ SH꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯕ ꯑꯌꯨꯛ ꯑꯃꯅꯤ꯫ ꯃꯇꯝꯁꯤꯗ ꯇꯣꯝꯕ ꯒꯣꯒꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤ꯫ ꯅꯣꯡ ꯇꯥꯔꯤ ꯍꯥꯏꯕꯒ ꯈꯪꯗꯕ ꯃꯈꯩꯅꯤ ꯃꯥꯅ ꯇꯨꯝꯂꯤꯕꯗꯨ꯫ ꯇꯥꯟꯖꯥꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯃꯥꯕꯨ ꯀꯟꯅ ꯍꯧꯗꯣꯔꯛꯏ꯫ "ꯍꯧꯒꯠꯂꯣ, ꯍꯧꯒꯠꯂꯣꯕ ꯁꯦ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯔꯤꯁꯤꯕꯣ? ꯍꯧꯒꯠꯂꯣ, ꯅꯪꯅ ꯑꯩꯕꯨ ꯁꯨꯛꯊꯤ ꯊꯤꯔꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯅꯗꯤ ꯅꯪꯕꯨ ꯑꯗꯨꯝ ꯉꯥꯏꯗꯨꯅ ꯂꯩꯔꯒ ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯗꯕ." ꯅꯨꯄꯤꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯉꯥꯡꯂꯛꯄꯅꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯃꯥꯒꯤ ꯋꯥꯉꯥꯡ ꯑꯃꯗꯤ ꯃꯑꯣꯡꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯇꯣꯝꯕꯅ "ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ? ꯑꯩꯗꯤ ꯅꯪꯕꯨ ꯃꯁꯛ ꯈꯪꯗꯦ. ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯎ." "ꯑꯩꯕꯨ ꯅꯪꯅ ꯁꯛ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯗꯤ ꯅꯪꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ. ꯅꯪ ꯌꯥꯝ ꯐꯠꯇꯤ." ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯨ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯅꯤ꯫ ꯆꯪꯈꯣꯟꯅ ꯐꯖꯕ ꯃꯥꯏꯊꯣꯡꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯅꯤꯡꯉꯝꯗꯕ, ꯄꯦꯟꯗꯕ ꯀꯌꯥꯒꯤ ꯃꯃꯤꯗꯤ ꯆꯥꯎꯅ ꯇꯥꯔꯤ꯫ ꯁꯦꯡꯅ ꯇꯣꯝꯕꯅ ꯅꯨꯄꯤꯁꯤ ꯃꯁꯛ ꯈꯪꯂꯝꯗꯦ꯫ ꯃꯥꯅ ꯅꯨꯄꯤꯗꯨ ꯁꯛ ꯈꯪꯗꯦ ꯍꯥꯏꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕꯗꯗꯤ ꯅꯨꯄꯤꯗꯨ ꯌꯥꯝ ꯋꯥꯔꯧꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ "ꯑꯝꯇ ꯋꯥꯔꯧꯈꯤꯅꯨ. ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯋꯥꯔꯧꯔꯤꯕ? ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯎꯅꯈꯤꯗꯕꯅ ꯑꯩꯅ ꯅꯪꯒꯤ ꯁꯛꯁꯦ ꯎꯕ ꯃꯇꯝꯗ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕꯅꯤ. ꯁꯥꯎꯅꯨ." ꯇꯣꯝꯕꯅ ꯅꯨꯄꯤꯗꯨꯒꯤ ꯃꯤꯡꯗꯤ ꯌꯥꯝ ꯈꯪꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯤꯡ ꯐꯥꯎꯕ ꯈꯪꯕꯤꯔꯝꯗꯦ ꯍꯥꯏꯅ ꯑꯃꯨꯛ ꯋꯥꯔꯧꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯍꯪꯕ ꯉꯝꯗ꯭ꯔꯤ꯫ ꯅꯨꯄꯤꯗꯨꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯀꯧꯈꯤꯕ ꯅꯠꯇ꯭ꯔꯥ? ꯂꯩꯁꯤ ꯍꯥꯏꯅ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯕꯨ ꯁꯛ ꯈꯪꯗꯦ ꯀꯩꯒꯤ ꯍꯥꯏꯕꯅꯣ? ꯑꯩꯅꯁꯨ ꯅꯪꯕꯨ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯔꯗꯤ ꯅꯪ ꯁꯥꯎꯔꯣꯏꯗ꯭ꯔꯥ? ꯅꯪ ꯌꯥꯝ ꯐꯠꯇꯦ. ꯑꯩꯕꯨ ꯑꯃꯨꯛ ꯊꯤꯔꯛꯑꯣ ꯍꯥꯏꯔꯔꯣꯏ. ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯔꯔꯣꯏ." ꯅꯨꯄꯤꯗꯨꯅ ꯀꯞꯄꯗꯨ ꯎꯔꯒ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯇꯣꯝꯕꯗꯨ ꯌꯥꯝ ꯋꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯤꯡꯗꯨꯗꯤ ꯃꯥꯅ ꯄꯜꯂꯛꯄꯗꯨꯗ ꯇꯥꯍꯧꯔꯤ꯫ ꯃꯃꯤꯡꯗꯨ ꯀꯧꯗꯨꯅ ꯊꯦꯝꯕꯤꯔꯝꯃꯤ꯫ "ꯂꯩꯁꯤ, ꯀꯞꯀꯅꯨ. ꯀꯩꯒꯤꯅꯣ ꯅꯪ ꯀꯞꯄꯤꯁꯤꯕꯣ? ꯅꯪ ꯑꯗꯨꯃꯥꯏ ꯀꯞꯎꯔꯒ ꯑꯩ ꯌꯥꯝ ꯋꯥꯏ." ꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯁꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯄꯤꯗꯨ ꯁꯠ-ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯇꯣꯝꯕꯗ ꯋꯥꯔꯧꯅ ꯌꯦꯡꯗꯨꯅ, "ꯑꯗꯨꯗꯤ ꯅꯪ ꯑꯩꯕꯨ ꯊꯤꯔꯛꯑꯣ. ꯑꯩ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯅꯪ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ? ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ. ꯍꯥꯟꯅꯗꯤ ꯑꯩꯕꯨ ꯑꯗꯨꯝ ꯁꯦꯟꯅꯕꯗ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ. ꯑꯩ ꯌꯥꯝ ꯋꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯗꯨ ꯌꯥꯝ ꯀꯞꯂꯝꯃꯤ꯫ ꯂꯩꯁꯤꯅ ꯀꯞꯄꯗꯨ ꯎꯔꯒ ꯇꯣꯝꯕꯗꯨ ꯍꯥꯏꯐꯝ ꯈꯪꯗ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯀꯞꯀꯅꯣ ꯍꯥꯏꯕꯒꯨꯝ ꯂꯩꯁꯤꯕꯨ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯅꯥꯀꯟꯗꯒꯤ ꯃꯃꯥ ꯂꯩꯔꯦꯟꯅ ꯂꯥꯛꯇꯨꯅ ꯀꯧꯔꯛꯏ, "ꯍꯥꯏ, ꯇꯣꯝꯕ! 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 ꯀꯔꯤꯅꯣꯅꯦ? ꯁꯟ ꯁꯖꯤꯛ ꯐꯥꯅꯤ ꯆꯠꯈ꯭ꯔꯒ ꯇꯨꯝꯗ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯅꯣꯡ ꯇꯥꯔꯤꯒꯁꯦ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ. ꯍꯥꯏ, ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ ꯁꯦ! ꯂꯩꯁꯤ!" ꯈꯪꯍꯧꯗꯅ ꯀꯧꯊꯣꯛꯈꯤ꯫ ꯃꯃꯤ ꯈꯪꯁꯤꯡ ꯁꯤꯡꯂꯛꯄꯗ ꯃꯅꯥꯛ ꯅꯛꯅ ꯃꯃꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯁꯦꯠꯂꯤ ꯐꯤꯔꯣꯜꯗꯨꯁꯨ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ꯫ ꯂꯩꯔꯦꯟꯅ, "ꯍꯦ, ꯀꯅꯥꯅꯣ ꯂꯩꯁꯤꯗꯤ? ꯍꯥ? ꯀꯅꯥꯅꯣꯕ ꯂꯩꯁꯤ ꯍꯥꯏꯁꯤ?" "ꯏꯃꯥ, ꯅꯪ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯀꯅꯨꯕ. ꯑꯩꯗꯤ ꯁꯖꯤꯛ ꯑꯃꯇ ꯐꯥꯟꯗꯕꯤ ꯇꯨꯝꯕ ꯂꯩꯔꯝꯃꯦꯗꯅ." "ꯀꯩꯅꯣ ꯑꯩ ꯍꯧꯅꯕꯤꯗꯤ? ꯅꯇꯨ ꯊꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ. ꯅꯃꯥ ꯍꯅꯨꯕꯤꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯅꯪ ꯍꯥꯎꯅ ꯆꯥꯈꯣꯀꯣ, ꯆꯥꯈꯣ. ꯑꯩ ꯁꯤꯈ꯭ꯔ ꯃꯇꯨꯡꯗ ꯑꯣꯏꯅꯅꯦ ꯊꯤꯔꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤ." "ꯏꯃꯥ, ꯀꯩꯒꯤ ꯁꯤꯗꯣꯏꯅꯣ? ꯏꯃꯥꯁꯨ ꯅꯍꯥ ꯑꯣꯏꯔꯤꯁꯤꯗꯤ. ꯑꯩꯒꯤꯁꯨ ꯏꯁꯣꯔꯅ ꯃꯇꯝ ꯄꯤꯗ꯭ꯔꯤ. ꯑꯗꯨꯒꯤꯅꯤ. ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯪꯕꯣ?" "ꯍꯩ, ꯇꯥꯅꯤꯡꯗꯦꯀꯣ. ꯅꯪꯒꯤ ꯅꯇꯨ ꯊꯤꯕꯒꯤ ꯃꯇꯝꯁꯨ ꯏꯁꯣꯔꯅ ꯄꯤꯗꯧꯔꯣ? ꯍꯥ? ꯏꯁꯣꯔꯅ ꯄꯤꯒꯗꯕ ꯑꯣꯏꯔꯒꯅ ꯑꯩꯅ ꯆꯠꯇꯨꯅꯅꯦ ꯏꯁꯣꯔꯗ ꯍꯥꯏꯅꯔꯨꯕ ꯇꯥꯔꯦ ꯑꯗꯨꯗꯤ." "ꯏꯃꯥ, ꯅꯪꯁꯤ ꯅꯨꯡꯇꯤꯒꯤ ꯉꯥꯡꯉꯤ. ꯑꯁꯦꯡꯕ ꯅꯪꯅ ꯉꯥꯡꯅꯤ ꯈꯟꯕꯗ ꯑꯩ ꯀꯣꯛꯀ ꯂꯣꯏꯅ ꯆꯥꯛꯇꯧꯔꯝꯃꯤ." "ꯌꯥꯔꯦ, ꯆꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯅꯃꯥ ꯍꯅꯨꯕꯤꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯆꯥꯔꯨ ꯂꯥꯛꯑꯣ." "ꯏꯃꯥ, ꯅꯪ ꯆꯥꯊꯣꯛꯑꯣ. ꯑꯩ ꯁꯟꯒꯤ ꯁꯖꯤꯛ ꯐꯥꯜꯂꯨꯈꯤꯒꯦ.
ꯑꯗꯨꯒꯅꯦ ꯍꯜꯂꯒ ꯆꯥꯔꯒꯦ ꯀꯣꯟꯅ ꯐꯥꯂꯣ ꯆꯥꯛꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯥꯔꯨꯈꯤꯁꯤ ꯏꯃꯥ ꯏꯆꯥ ꯈꯛ ꯂꯩꯕꯁꯤꯗ ꯏꯇꯣꯝ ꯆꯥꯔꯗꯤ ꯆꯥꯕ ꯑꯝꯇ ꯌꯥꯔꯣꯏꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯊꯣꯛꯔꯁꯤꯕꯣ ꯑꯗꯨꯒ ꯑꯩ ꯁꯟꯒꯤ ꯁꯖꯤꯛ ꯐꯥꯟꯕꯗꯣ ꯆꯠꯈ꯭ꯔꯗꯧꯅꯤ ꯁꯖꯤꯛ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯂꯩꯔꯦꯟꯗꯨ ꯃꯁꯥꯕꯨ ꯎꯔꯒ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯁꯨꯝ ꯍꯦꯜꯂꯗꯨꯅ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ ꯏꯃꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯦ ꯇꯣꯝꯕꯁꯨ ꯃꯃꯥꯅ ꯁꯥꯎꯅꯤꯡꯂꯤꯕꯗꯨ ꯈꯪꯏ ꯑꯗꯨꯕꯨ ꯀꯣꯏꯁꯨ ꯀꯣꯏꯍꯧꯗ꯭ꯔꯦ ꯅꯨꯄꯤ ꯊꯤꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯈꯨꯗꯛꯁꯤꯗꯤ ꯍꯦꯛꯇ ꯊꯤꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯃꯃꯥ ꯃꯆꯥ ꯄꯩꯅꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯇꯣꯝꯕ ꯃꯥꯒꯤ ꯁꯟ ꯃꯌꯥꯝꯗꯨꯒꯤ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯈꯤꯔꯝꯃꯤ ꯍꯣꯏ ꯏꯃꯥꯅ ꯃꯔꯣꯟ ꯑꯃ ꯑꯩꯉꯣꯟꯗ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ ꯑꯗꯣ ꯈꯟꯖꯤꯜꯂꯨꯕꯗ ꯏꯃꯥꯅ ꯉꯥꯡꯉꯤꯁꯦ ꯊꯣꯏꯅ ꯂꯥꯟꯕꯗꯤ ꯌꯥꯎꯗꯦ ꯍꯟꯅꯨꯔꯕ ꯃꯉꯣꯟꯗ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯁꯨꯝ ꯇꯧꯍꯜ ꯂꯩꯔꯦ ꯑꯩꯅ ꯑꯗꯣ ꯑꯩꯒꯤꯅꯦꯅ ꯍꯥꯏꯅꯕꯁꯤꯡꯁꯦ ꯄꯥꯝꯗꯦꯕ ꯑꯝꯇ ꯄꯥꯝꯗꯕ ꯅꯨꯄꯤꯗꯤ ꯁꯤꯗ꯭ꯔꯤꯐꯥꯎ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯑꯄꯥꯝꯕ ꯅꯨꯄꯤꯅ ꯃꯪꯂꯥꯟꯗ ꯁꯨꯝ ꯇꯝꯅ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯇꯥꯏꯕꯪꯗꯗꯤ ꯅꯣꯡꯇꯁꯨ ꯊꯣꯛꯂꯛꯇꯦ ꯑꯁꯦꯡꯕ ꯇꯣꯝꯕꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕꯀꯣ ꯍꯥꯏꯀꯥꯟꯗꯦ ꯍꯥꯏꯁꯤꯗꯤ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯁꯖꯤꯛ ꯁꯨꯝ ꯐꯥꯜꯂꯝꯕꯗꯒꯤ ꯇꯣꯝꯕꯗꯨ ꯆꯥꯛ ꯇꯣꯛꯂꯛꯄꯗ ꯉꯥꯏꯔꯤꯕꯒ ꯑꯣꯏꯔꯦ ꯅꯨꯡꯁꯥꯒ ꯀꯟꯅ ꯁꯥꯕꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯤꯡꯗꯨꯅ ꯎꯔꯨꯝ ꯂꯩꯕ ꯖꯒꯥ ꯌꯦꯡꯂꯛꯄꯅꯤ ꯃꯅꯥꯛ ꯅꯛꯅ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯔꯝꯕꯗꯨ ꯎꯔꯦ ꯃꯍꯥꯛ ꯍꯩꯕꯣꯡ ꯃꯈꯣꯡꯗꯨ ꯎꯔꯨꯝꯁꯨ ꯐꯖꯅ ꯐꯪꯉꯤ ꯑꯦꯔꯥ ꯁꯖꯤꯛꯀ ꯀꯣꯟꯅ ꯐꯥꯟꯒꯦ ꯄꯦꯟꯅ ꯑꯝꯇ ꯇꯨꯝꯊꯣꯛꯈꯤꯒꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯗꯨ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯃꯈꯣꯡꯗꯨꯗ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯡꯕꯥꯟꯗ ꯌꯥꯜꯂꯤꯕ ꯈꯨꯗꯩꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯊꯥꯔꯒ ꯍꯤꯞꯊꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯕꯒꯤ ꯃꯃꯥ ꯂꯩꯔꯦꯅ ꯈꯜꯂꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤ ꯅꯝꯗꯅ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯈꯟꯗꯨ ꯂꯩꯔꯤꯉꯩ ꯃꯄꯥ ꯆꯥꯅ ꯊꯔꯣꯁꯨ ꯐꯜꯂꯛꯏ ꯊꯔꯣꯅ ꯍꯦꯛ ꯎꯕꯒ ꯏꯟꯗꯣꯝꯆꯥ ꯑꯩꯈꯣꯏ ꯇꯣꯝꯕ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯃꯥꯗꯤ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯈ꯭ꯔꯦꯅꯦ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯦꯝꯃ ꯏꯟꯗꯣꯝꯆꯥ ꯑꯩꯈꯣꯏ ꯇꯣꯝꯕꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯍꯩꯃꯥ ꯑꯩꯈꯣꯏ ꯇꯣꯝꯕꯅ ꯀꯩꯗꯧꯔꯝꯃꯤꯅꯣ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ ꯑꯗꯨ ꯍꯥꯏꯌꯨꯅꯦ ꯑꯩꯉꯣꯟꯗ ꯏꯟꯗꯣꯝꯆꯥ ꯃꯥꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯗ ꯀꯩꯅꯣ ꯋꯥ ꯌꯥꯝ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯑꯩ ꯁꯥꯎꯔꯒ ꯂꯥꯛꯏꯅꯦ ꯀꯔꯤ ꯍꯥꯏꯔꯝꯃꯒꯦꯅꯦ ꯑꯝꯇ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯃꯨ ꯋꯥꯅꯤ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯎꯁꯤ ꯁꯤꯗꯅꯦ ꯅꯦꯗꯥꯅ ꯑꯝꯇ ꯐꯝꯃꯒꯅꯦ ꯋꯥꯔꯤꯗꯣ ꯐꯖꯅ ꯂꯤꯌꯨꯁꯤ ꯍꯣꯏ ꯏꯟꯗꯣꯝꯆꯥꯅ ꯅꯃꯧ ꯂꯥꯛꯄ ꯌꯥꯝꯅ ꯄꯥꯝꯕꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯗ ꯇꯣꯝꯕꯒꯤ ꯋꯥꯗꯣ ꯍꯧꯗꯣꯛꯄꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯦꯇꯨꯀꯤꯅ ꯍꯦꯟꯅ ꯄꯥꯝꯃꯒ ꯂꯩꯔꯝꯃꯤ ꯇꯣꯝꯕꯁꯦ ꯑꯩꯈꯣꯏ ꯀꯦꯇꯨꯀꯤꯗꯤ ꯑꯉꯥꯡ ꯋꯥꯈꯜꯒ ꯑꯣꯏꯔꯦ ꯇꯣꯝꯕ ꯍꯦꯛ ꯎꯕꯒ ꯇꯥ ꯇꯣꯝꯕ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯑꯩꯈꯣꯏꯁꯤꯅ ꯍꯧꯗꯣꯛꯑꯦꯅ ꯈꯪꯉꯥꯏ ꯍꯦꯛ ꯍꯥꯏꯔꯨꯔꯖꯥꯅꯤꯗꯅ ꯂꯩꯔꯦꯟ ꯊꯔꯣꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯇꯣꯝꯕꯅ ꯀꯔꯤ ꯈꯨꯝꯂꯛꯄꯒꯤꯅꯣꯕ ꯅꯪꯅ ꯁꯥꯎꯅ ꯂꯥꯛꯏꯁꯦ ꯍꯣ ꯅꯆꯥꯅꯨꯄꯥꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯗꯅꯦ ꯅꯪꯒꯤ ꯅꯨꯄꯥ ꯑꯝꯇ ꯂꯩꯇꯕꯒꯤꯔ ꯑꯩꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤꯁꯦꯅ ꯍꯪꯉꯦꯌꯦ ꯑꯗꯨ ꯀꯅꯥꯅ ꯍꯥꯏꯅꯒꯦꯕ ꯕꯦꯝꯃ ꯂꯛꯅꯕꯒ ꯑꯣꯏꯔꯝꯒꯅꯤꯀꯣ ꯃꯑꯣꯡ ꯃꯥꯟꯗꯅꯅꯦ ꯑꯩꯈꯣꯏ ꯇꯣꯝꯕꯁꯦ ꯃꯤ ꯌꯥꯝ ꯂꯛꯅꯕꯅꯦ ꯋꯥꯅꯦ ꯌꯥꯔꯦ ꯏꯗꯣꯝꯆꯥ ꯅꯆꯥꯅꯨꯄꯥ ꯀꯟꯈꯠꯀꯅꯨ ꯃꯗꯣ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯕ ꯍꯣꯏꯅꯦ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗꯤ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯏꯆꯥ ꯅꯨꯄꯥꯅ ꯄꯥꯝꯗꯕꯒꯤ ꯍꯥꯏꯔꯤꯅꯤꯅꯦ ꯇꯣꯝꯕꯒꯤ ꯃꯃꯥꯅ ꯉꯥꯡꯂꯛꯂꯤꯕꯗꯨ ꯇꯥꯔꯒ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯦ ꯊꯔꯣꯗꯣ ꯏꯟꯗꯣꯝꯆꯥ ꯅꯣꯏꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯀꯌꯥꯝ ꯐꯕ ꯍꯦꯟꯗꯅ ꯑꯩꯒꯤ ꯅꯪꯗꯤ ꯄꯥꯝꯗ꯭ꯔꯤꯕ ꯌꯨꯝ ꯄꯩꯗꯦꯛꯄꯁꯤꯒ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤꯅꯦ ꯑꯩꯗꯤ ꯍꯣꯏꯅꯦ ꯌꯨꯝ ꯄꯩꯗꯦꯛꯄ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤꯗꯨꯗꯤ ꯏꯆꯥ ꯇꯣꯝꯕꯅ ꯁꯨꯛꯄꯥꯝ ꯄꯥꯝꯕꯤꯗꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯏꯃꯧ ꯄꯥꯝꯗꯦ ꯀꯔꯤꯗ ꯌꯦꯡꯂꯒ ꯂꯧꯗꯣꯏꯅꯣ ꯃꯥꯕꯣ ꯁꯛ ꯈꯔ ꯌꯦꯡ ꯌꯥꯏꯗꯨꯔꯥ ꯏꯊꯥ ꯊꯥꯖꯗꯅ ꯂꯩꯔꯦꯅ ꯉꯥꯡꯂꯛꯄꯗꯨ ꯇꯥꯔꯒ ꯊꯔꯣꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯈꯩ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯟꯗꯣꯝꯆꯥ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯅꯪꯅ ꯅꯆꯥꯅꯨꯄꯥ ꯑꯉꯥꯎꯕꯁꯦ ꯑꯁꯤꯗ ꯉꯥꯡꯒꯗ꯭ꯔꯥ ꯈꯜꯂꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯕꯨ ꯃꯃꯜ ꯀꯩꯁꯨ ꯌꯥꯎꯗꯕꯤꯗꯧꯅ ꯉꯥꯡꯉꯤꯕꯗꯣ ꯆꯨꯝꯃꯤꯅ ꯈꯜꯂꯤꯔꯕ ꯕꯦꯝꯃ ꯅꯪꯁꯨ ꯉꯥꯏ ꯅꯅꯥꯎ ꯅꯨꯄꯤꯁꯨ ꯉꯥꯏ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯣꯟꯆꯠ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯦꯅꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯒꯅꯦ ꯑꯗꯨ ꯐꯠꯇꯦꯅꯦ ꯅꯅꯦꯝ ꯅꯀꯨꯅ ꯉꯥꯡꯂꯁꯨ ꯄꯪꯈꯨꯝ ꯃꯈꯨꯝꯕ ꯍꯧꯅ ꯂꯣꯟꯆꯠꯁꯨ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯈꯪꯗꯦ ꯅꯈꯣꯏꯗꯤꯅꯦ ꯍꯧꯅ ꯂꯣꯟꯆꯠꯁꯤ ꯈꯪꯗꯦ ꯑꯗꯨꯅ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤꯒꯥꯏꯗꯤꯅꯦ ꯑꯩꯒꯤ ꯑꯃ ꯑꯣꯏꯕ ꯉꯝꯃꯣꯏꯅꯦ ꯕꯦꯝꯃ ꯏꯟꯗꯣꯝꯆꯥ ꯑꯗꯨꯗꯤ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯅꯤ ꯈꯨꯝꯗ ꯌꯥꯗ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯟꯅꯅꯤꯡ ꯄꯣꯟꯇꯦꯗ
ꯂꯩꯔꯦꯟꯗꯨ ꯊꯔꯣꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯁꯥꯎꯕꯗꯨ ꯊꯦꯝꯗꯔꯝꯃꯤ꯫ ꯌꯥꯔꯦ ꯇꯣ ꯁꯥꯔꯣꯅꯨ ꯏꯕꯦꯝꯃ, ꯏꯟꯗꯣꯝꯆꯥ ꯋꯥ ꯑꯃꯇꯪ ꯍꯥꯏꯒꯦ꯫ ꯏꯆꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯥꯡꯕꯤꯕ ꯃꯇꯦꯡ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯈꯪꯏ꯫ ꯊꯔꯣꯗꯨ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯦꯟꯗ ꯌꯦꯡꯂꯒ ꯂꯩ꯫ ꯂꯩꯔꯦꯟꯅ "ꯅꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯂꯩꯁꯥꯕꯤꯗꯣ ꯃꯃꯤꯡ ꯀꯩꯌꯦꯕ?" "ꯀꯅꯥꯅꯣ ꯍꯥꯏꯁꯦ?" "ꯑꯣ, ꯑꯩꯈꯣꯏ ꯂꯦꯝꯕꯤꯔꯣ ꯍꯥꯏꯁꯦ?" "ꯍꯣꯏ, ꯂꯦꯝꯕꯤꯗꯣ ꯃꯗꯨ ꯂꯨꯍꯣꯡꯈ꯭ꯔꯕꯣ?" "ꯍꯣꯡꯉꯗꯤ ꯇꯥꯔꯣꯏꯗ꯭ꯔꯣ? ꯍꯣꯡꯗꯦ, ꯑꯗꯨꯝ ꯂꯩꯌꯦ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ?" ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯃꯈꯨꯝ ꯂꯩ꯫ ꯊꯔꯣꯒꯤ ꯃꯇꯧꯗꯨꯗ ꯂꯩꯔꯦꯟꯗꯤ ꯃꯇꯣꯝꯇ ꯅꯣꯛꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯂꯩꯔꯦꯟꯅ "ꯑꯗꯨꯅꯤ, ꯑꯗꯨꯒꯤ ꯑꯉꯥꯡꯗꯣ ꯃꯃꯥ ꯌꯥꯝ ꯐꯈꯤꯕꯅꯤ, ꯃꯆꯥꯗꯨ ꯁꯣꯏꯔꯝꯃꯣꯏꯅꯦ, ꯑꯩ ꯈꯪꯏ꯫ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ, ꯃꯃꯥꯗꯤ ꯉꯟꯇꯥ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯦ, ꯅꯠꯇ꯭ꯔꯥ?" "ꯍꯣꯏ, ꯃꯣꯏꯕꯨꯗꯤ ꯌꯥꯝ ꯐꯩ꯫ ꯏꯃꯥꯕꯣꯛꯇꯣ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯦꯜꯂꯕꯅꯤ꯫ ꯍꯥꯟꯅ ꯇꯥꯔꯤ ꯃꯊꯛꯇ ꯊꯛꯅꯤꯡꯉꯥꯏ ꯃꯆꯦꯠ ꯑꯃꯐꯥꯎ ꯌꯥꯎꯗꯕꯅꯤ꯫ ꯁꯛꯇ ꯆꯨꯗ, ꯒ꯭ꯌꯥꯟꯗ ꯂꯧꯁꯤꯡꯗ, ꯑꯁ ꯈꯪꯗꯦ, ꯊꯥꯒꯠꯄꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗ ꯃꯣꯏꯗꯤ." "ꯍꯜꯂꯛꯀꯦ." "ꯑꯗꯨꯗꯤ ꯅꯪ ꯈꯪꯉꯤꯅꯦ, ꯑꯗꯨꯒ ꯅꯪꯅ ꯒ꯭ꯌꯥꯟ ꯁꯨꯛꯇꯥ ꯇꯥꯗ꯭ꯔꯤꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯇꯥꯒꯦ ꯍꯥꯏꯔꯤꯕ ꯒ꯭ꯌꯥꯟ ꯅꯣꯏꯃꯦ?" "ꯌꯥꯔꯦ ꯏꯟꯗꯣꯝꯆꯥ, ꯑꯩ ꯆꯠꯂꯒꯦ꯫ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤ ꯋꯥꯗꯣ ꯑꯩ ꯈꯪꯏ꯫ ꯅꯆꯥ ꯉꯥꯎꯕꯁꯤꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅꯦ ꯑꯩꯅ ꯍꯥꯏꯅꯗꯧ ꯅꯠꯇꯦ꯫ ꯅꯆꯥ ꯅꯨꯄꯥ ꯃꯉꯥꯏꯔꯦ ꯐꯔꯤꯁꯦ꯫ ꯋꯥꯔꯛꯀꯤꯗꯤ ꯈꯪꯗꯦ, ꯃꯤꯒꯤ ꯑꯐꯕ ꯃꯆꯥꯅꯨꯄꯤ ꯂꯩꯕ ꯎꯕ ꯌꯥꯗꯦ, ꯅꯃ ꯑꯣꯏꯕꯅ ꯄꯥꯝꯃꯤꯕ꯫ ꯑꯐꯕ ꯄꯥꯝꯗꯕ ꯀꯅꯥ ꯂꯩꯒꯦꯅꯦ? ꯑꯗꯨꯅ ꯑꯩꯁꯨ ꯑꯐꯕ ꯅꯨꯄꯤ ꯑꯃ, ꯏꯃꯥ ꯑꯣꯏꯕ ꯄꯥꯝꯃꯤꯅꯦ꯫ ꯁꯤꯔꯝꯗꯥꯏꯗ ꯈꯨꯌꯥꯠꯇꯨ ꯁꯤꯠꯅ ꯁꯤꯕ ꯄꯥꯝꯃꯤꯅꯦ꯫ ꯅꯪꯒꯤ ꯅꯅꯦꯝꯒꯤ ꯗꯁꯥꯗꯣ ꯑꯩꯉꯣꯟꯗ ꯇꯥꯅꯤꯡꯗꯦꯕ." ꯂꯩꯔꯦꯟꯅ ꯎꯁꯤꯠꯇꯅ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯊꯔꯣꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯈꯩ ꯁꯥꯎꯅꯤꯡꯉꯤ꯫ "ꯍꯣ ꯑꯐꯕ ꯅꯃꯧꯗꯣ ꯅꯆꯥ ꯆꯠꯂꯒ ꯍꯥꯏꯅꯕꯤꯔꯨꯔꯣ꯫ ꯅꯣꯏ ꯏꯃꯨꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯆꯪꯖꯔꯣꯏꯀꯣ, ꯉꯁꯤ ꯆꯪꯉꯛꯏꯁꯤꯅ ꯑꯔꯣꯏꯕꯅꯤ ꯑꯩ." ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯊꯔꯣꯗꯨ ꯐꯠ ꯆꯠꯈ꯭ꯔꯦ꯫ ꯍꯦꯔꯥ, ꯃꯁꯥꯒꯤ ꯐꯠꯇꯕ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯂꯨꯔꯕꯗꯤ ꯃꯤꯁꯤꯡꯁꯦ ꯁꯥꯎꯅꯤꯡꯕꯖꯥꯠꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯕꯗꯨ ꯂꯩꯁꯤꯅ ꯄꯨꯕ ꯃꯐꯝꯗ ꯀꯟꯅ ꯆꯠꯂꯤ꯫ "ꯅꯪꯅ ꯑꯩꯕꯨ ꯄꯨꯔꯛꯏꯁꯦ ꯀꯥꯏꯗ ꯂꯩꯁꯦ? ꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛꯇ ꯆꯠꯈꯤꯗ꯭ꯔꯤꯕ ꯂꯝꯕꯤꯅꯤ." "ꯑꯩꯅ ꯅꯪꯕꯨ ꯄꯨꯔꯛꯏꯁꯦ ꯑꯩꯒꯤ ꯂꯩꯐꯝꯗꯅꯤ꯫ ꯅꯪ ꯑꯩꯒꯤ ꯂꯩꯐꯝꯗꯣ ꯈꯪꯅꯤꯡꯗ꯭ꯔꯣ?" "ꯑꯗꯨꯕꯨꯗꯤ ꯈꯪꯅꯤꯡꯉꯤ, ꯑꯗꯨꯗ ꯃꯐꯝꯁꯦ ꯌꯥꯝ ꯁꯣꯡꯕꯗꯨ ꯅꯠꯇꯅ ꯃꯤ ꯆꯠꯅꯕ ꯑꯃꯠꯇꯁꯨ ꯎꯗꯦ꯫ ꯂꯝꯕꯤꯁꯤꯗ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏꯅꯤ ꯈꯛꯇꯅꯤ." "ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯣ? ꯑꯩꯈꯣꯏꯅꯤ ꯈꯛ ꯆꯠꯂꯤꯅ ꯀꯤꯖꯕ ꯄꯣꯛꯏꯔꯕ ꯑꯩꯁꯦ? ꯍꯥ, ꯀꯤꯖꯕ꯭ꯔꯕ?" "ꯑꯩꯗꯤ ꯅꯪꯕꯨ ꯀꯩꯒꯤ ꯀꯤꯗꯣꯏꯅꯣ? ꯅꯪ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩꯅ ꯅꯪꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯑꯗꯨꯝ ꯂꯥꯛꯏꯁꯦ." "ꯑꯗꯨꯗꯤ ꯅꯨꯡꯁꯤꯔꯝꯗ꯭ꯔꯗꯤ ꯀꯤꯖꯗꯣꯏꯅꯤꯅꯦ, ꯅꯠꯇ꯭ꯔꯥ?" "ꯀꯤꯗ꯭ꯔꯗꯤ ꯑꯁꯨꯛ ꯁꯣꯡ ꯃꯔꯛꯁꯤꯗ ꯀꯃꯥꯏꯅ ꯀꯤꯔꯣꯏꯗꯣꯏꯅꯣ? ꯑꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯩꯅꯤ ꯑꯩꯅ ꯅꯪꯒꯤ ꯇꯨꯡ ꯏꯜꯂꯒ ꯂꯥꯛꯏꯁꯦ." "ꯑꯗꯨꯗꯤ ꯑꯩꯅ ꯄꯨꯕ ꯃꯐꯝ ꯈꯨꯗꯤꯡ ꯑꯗꯨꯝ ꯆꯠꯄ ꯇꯥꯕꯅꯤ, ꯑꯩ ꯅꯨꯡꯁꯤꯔꯕꯅꯤꯅ, ꯌꯥꯕ ꯅꯠꯇ꯭ꯔꯥ?" "ꯂꯩꯁꯦ, ꯑꯩꯗꯤ ꯅꯪꯁꯤ ꯀꯤꯕ ꯑꯃ ꯄꯣꯛꯁꯤꯜꯂꯦ꯫ ꯐꯅꯌꯥꯝ ꯁꯥꯡꯉꯤ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ, ꯅꯪꯅ ꯄꯨꯔꯤ ꯃꯐꯝꯁꯦ ꯀꯥꯏꯗꯅꯣ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ꯫ ꯏꯃꯥꯅ ꯑꯩꯕꯨ ꯍꯜꯂꯛꯇ ꯍꯥꯏꯔꯝꯃꯅꯤ, ꯑꯩꯒꯤ ꯁꯟꯁꯤꯡꯗꯨꯁꯨ ꯃꯕꯨꯛ ꯂꯥꯝꯃꯗ ꯂꯣꯏꯔꯝꯃꯅꯤ." "ꯑꯗꯨꯗꯤ ꯅꯪ ꯍꯜꯂꯒꯦ ꯍꯥꯏꯔ? ꯑꯩꯉꯣꯟꯗꯒꯤ ꯃꯣꯏꯁꯤꯡꯗꯨꯅ ꯍꯦꯟꯅ ꯂꯨꯔꯕ꯭ꯔꯕ?" "ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯂꯩꯁꯤ, ꯃꯣꯏꯁꯨ ꯅꯨꯡꯁꯤ, ꯅꯪꯁꯨ ꯅꯨꯡꯁꯤ꯫ ꯅꯨꯡꯁꯤꯕꯩ ꯋꯥꯗꯤ ꯑꯩꯒꯤ ꯏꯃꯥꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ? ꯌꯥꯝ ꯅꯨꯡꯁꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯅꯪ ꯍꯟꯈ꯭ꯔꯣ, ꯑꯩꯗꯤ ꯃꯐꯝꯁꯤꯗꯒꯤ ꯏꯇꯣꯝꯇ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ." ꯂꯩꯁꯤꯒꯤ ꯋꯥꯉꯥꯡꯗꯨꯗ ꯁꯥꯎꯔꯕꯣꯏ ꯅꯤꯡꯗꯨꯅ ꯇꯣꯝꯕꯗꯨ ꯂꯩꯁꯤꯗ ꯌꯦꯡꯂꯒ, "ꯂꯩꯁꯤ, ꯅꯪ ꯁꯥꯎꯔꯕꯣ? ꯅꯪ ꯁꯥꯎꯈꯤꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏꯕ, ꯅꯪꯅ ꯁꯥꯎꯕꯁꯦ, ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯒꯤ ꯏꯃꯥꯁꯨ ꯌꯥꯝ ꯅꯨꯡꯁꯤ." ꯏꯄꯪ ꯄꯪꯅ ꯉꯥꯡꯊꯣꯔꯛꯄ ꯇꯣꯝꯕꯒꯤ ꯋꯥꯉꯥꯡꯗꯨꯗ ꯂꯩꯁꯤꯗꯨ ꯁꯥꯎꯅꯤꯡꯕꯗꯤ ꯄꯣꯛꯂꯨꯗ꯭ꯔꯦ꯫ ꯀꯔꯤꯅꯣ ꯈꯪꯗ ꯄꯪꯅꯨꯡꯇ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ꯫ "ꯑꯩ ꯁꯥꯎꯕ ꯅꯠꯇꯦ, ꯉꯁꯤꯗꯤ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯤ, ꯅꯪ ꯍꯜꯂꯣ꯫ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯩꯒꯤ ꯂꯩꯐꯝꯗ ꯅꯪꯕꯨ ꯁꯣꯏꯗꯅ ꯄꯨꯒꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥꯗꯤ ꯌꯥꯝ ꯅꯨꯡꯁꯤꯗꯧꯅꯤ." ꯁꯛꯐꯝ ꯈꯪꯍꯟ ꯍꯟꯖꯤꯟꯗꯨꯅ ꯃꯄꯤꯔ ꯆꯦꯜꯂꯒ ꯇꯣꯝꯕꯗ ꯌꯦꯡꯂꯒ, "ꯑꯩꯒꯤꯗꯤ ꯏꯃꯥ ꯏꯄꯥꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯃꯈꯣꯏ..." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯗꯨ ꯃꯄꯤ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯏ꯫ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯋꯥꯗꯨ ꯑꯃꯗ ꯊꯩꯗꯣꯔꯛꯏ꯫ "ꯅꯪ ꯆꯠꯂꯣ, ꯃꯇꯝꯁꯤ ꯌꯥꯝ ꯊꯦꯡꯂꯤ, ꯅꯪꯒꯤ ꯏꯃꯥꯅ ꯅꯪꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯂꯅꯤ." ꯃꯇꯥꯡꯁꯤꯗ ꯇꯣꯝꯕꯗꯨ ꯃꯃꯥꯕꯨ ꯃꯤꯠꯇ ꯁꯪꯁꯪ ꯎꯔꯛꯏ꯫ ꯃꯃꯥ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯕ ꯇꯣꯝꯕꯗꯨ ꯂꯩꯁꯤꯗ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯣꯏ ꯈꯜꯂꯤ꯫
ꯂꯩꯁꯤ ꯑꯩꯁꯤꯜꯂꯒꯦ ꯅꯪꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯨ ꯑꯩꯅ ꯈꯪꯅꯤꯡꯕ ꯂꯩ ꯑꯗꯣ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯐꯖꯅ ꯂꯤꯔꯣ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯜꯂꯒꯦ ꯍꯜꯂꯣ ꯑꯗꯣ ꯑꯩꯅ ꯅꯪꯕꯨ ꯊꯤꯔꯛꯄꯗ ꯃꯐꯝꯁꯤ ꯐꯥꯎꯕꯗꯤ ꯑꯩ ꯈꯪꯉꯅꯤ ꯑꯗꯣ ꯁꯤꯗꯒꯤ ꯀꯔꯣꯝꯗ ꯑꯃꯨꯛ ꯆꯠꯇꯣꯏꯕ ꯑꯗꯨꯒ ꯀꯗꯥꯏ ꯆꯠꯂꯒ ꯅꯪꯒꯤ ꯌꯨꯝ ꯂꯩꯗꯣꯏꯅꯣ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯒꯅꯣ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯁꯦ ꯈꯣꯡꯒꯨꯜ ꯃꯁꯤꯡ ꯈꯪꯗ ꯇꯥꯔꯤꯕꯅꯤ ꯂꯝꯕꯤꯁꯤꯅ ꯂꯝꯖꯤꯡꯂꯤꯅꯤ ꯂꯩꯁꯤꯒꯤ ꯈꯣꯡꯒꯨꯜꯗꯤ ꯃꯥꯂꯦꯝꯗꯒꯤ ꯃꯨꯠꯄ ꯅꯥꯏꯔꯣꯏ ꯅꯪꯅ ꯑꯩ ꯊꯤꯔꯛꯄ ꯌꯥꯝ ꯂꯥꯏꯒꯅꯤ ꯂꯨꯔꯤꯕ ꯍꯥꯏꯕꯕꯨ ꯅꯪꯅ ꯅꯨꯡꯁꯤꯕꯤꯗꯕ ꯅꯤꯡꯁꯤꯡꯕꯤꯗꯕ ꯑꯁꯤꯈꯛꯅꯤ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ ꯂꯩꯁꯤ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯝꯁꯨ ꯅꯤꯡꯁꯤꯡꯉꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯍꯟꯈ꯭ꯔꯣ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯁꯤꯗꯨ ꯇꯣꯝꯕꯗ ꯑꯃꯨꯛꯇꯪ ꯋꯥꯔꯧꯅ ꯌꯦꯡꯂꯒ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯔꯒ ꯇꯣꯝꯕꯒꯤ ꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯂꯝꯗꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯩꯅ ꯅꯪꯕꯨꯗꯤ ꯁꯣꯏꯗꯅ ꯊꯤꯔꯛꯈꯤꯅꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯄꯣꯛꯂꯨꯔꯤꯕ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯇꯣꯝꯕꯗꯨ ꯃꯥꯅ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯂꯝꯕꯤꯗꯨꯗ ꯍꯟꯗꯨꯅ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯏ ꯂꯩꯁꯤꯅ ꯍꯥꯏꯒꯨꯝꯅ ꯎꯔꯦ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯑꯁꯣꯡꯕ ꯅꯥꯄꯤ ꯀꯌꯥ ꯍꯧꯔꯤꯗꯨꯒꯤ ꯃꯅꯥꯛ ꯅꯛꯂꯞꯅ ꯈꯣꯡꯒꯨꯜ ꯃꯌꯥꯝ ꯇꯥꯔꯤꯕꯗꯣ ꯑꯣ ꯃꯥꯅ ꯍꯥꯏꯔꯤꯗꯣ ꯑꯩꯗꯤ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯅ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯌꯥꯝ ꯆꯨꯝꯂꯝꯃꯤꯅꯦ ꯁꯤꯗꯤ ꯅꯥꯀꯟꯗꯒꯤ ꯂꯩꯔꯦꯅ ꯍꯦ ꯉꯥꯎꯔꯕ꯭ꯔꯅꯦ ꯅꯪꯕꯣ ꯍꯧꯒꯠꯂꯨꯅꯦ ꯁꯪꯒꯣꯟꯅ ꯆꯪꯈ꯭ꯔꯦ ꯍꯦꯛꯇ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯈ꯭ꯔꯦ ꯁꯤꯗ ꯍꯦꯛꯇ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ ꯇꯨꯝꯃꯟꯗꯅꯅꯦ ꯁꯤꯕ ꯇꯥꯔꯅꯤ ꯅꯪꯕꯣ ꯍꯧꯒꯠꯂꯨꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯂꯦꯡꯆꯨꯝ ꯄꯥꯏꯗꯨꯅ ꯀꯟꯅ ꯅꯣꯝꯂꯛꯄꯗꯨꯗ ꯇꯣꯝꯕ ꯃꯃꯤꯠ ꯈꯪꯁꯤꯡꯁꯤꯡꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯏꯃꯥ ꯀꯩꯅꯣꯃꯤ ꯇꯞꯅ ꯍꯧꯗꯣꯔꯛꯄ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏ ꯏꯃꯥ ꯁꯤꯒꯤꯕ ꯕꯦꯔꯥꯅꯤ ꯑꯁꯦꯡꯕ ꯀꯩꯒꯤ ꯕꯦꯔꯥ ꯍꯥ ꯀꯩꯒꯤ ꯕꯦꯔꯥꯅꯣꯕ ꯅꯪꯅ ꯁꯤꯗ ꯍꯦꯛꯇ ꯏꯁꯤꯁꯤꯅ ꯇꯨꯝꯃꯝꯃꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ ꯅꯇꯨ ꯊꯤꯕ ꯈꯪꯗꯕ ꯅꯪꯕꯣ ꯃꯐꯝꯗꯨꯗ ꯃꯃꯥꯒ ꯁꯨꯝ ꯌꯦꯠꯅꯔꯒ ꯂꯩꯕꯗꯨ ꯄꯥꯝꯗ꯭ꯔꯗꯨꯅ ꯐꯔꯦ ꯁꯤꯃ ꯌꯨꯝꯗ ꯍꯜꯂꯁꯤ ꯏꯃꯥꯒꯤ ꯅꯃꯧꯗꯣ ꯑꯩꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯄꯨꯒꯅꯤꯕ ꯄꯨꯔꯒ ꯂꯥꯛꯑꯒꯅꯦ ꯏꯃꯥꯗ ꯄꯤꯗꯣꯏꯅꯤ ꯑꯩ ꯁꯖꯤꯛꯁꯦ ꯄꯨꯔꯒꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯤ ꯑꯃꯨꯛꯇ ꯉꯥꯡꯗꯕ ꯋꯥꯉꯥꯡ ꯑꯃ ꯇꯣꯝꯕꯅ ꯉꯁꯤ ꯉꯥꯡꯄꯗꯨ ꯇꯥꯕꯗ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯄꯣꯛꯂꯝꯃꯤ ꯏꯃꯥꯒꯤ ꯃꯃꯧꯗꯨ ꯑꯩꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯑꯁꯨꯝꯅꯒ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯀꯔꯝꯅꯁꯨ ꯍꯔꯥꯎꯔꯣꯏ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯌꯨꯝꯗ ꯍꯜꯂꯛꯃꯤꯟꯅꯩ ꯇꯣꯝꯕꯗꯨ ꯃꯀꯣꯛꯇ ꯁꯖꯦꯛ ꯄꯨꯅ ꯄꯨꯅ ꯇꯨꯡꯗ ꯑꯃꯨꯛ ꯌꯦꯡ ꯃꯥꯡꯗ ꯑꯃꯨꯛ ꯌꯦꯡ ꯈꯥꯗ ꯑꯃꯨꯛ ꯌꯦꯡ ꯋꯥꯡꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨ ꯂꯥꯛꯂꯤ ꯌꯨꯝ ꯌꯧꯔꯛꯂ ꯃꯇꯨꯡ ꯂꯩꯔꯦꯟꯗꯨ ꯉꯁꯤꯗꯤ ꯏꯁꯧꯒ ꯂꯥꯡꯈꯤꯗ꯭ꯔꯦ ꯅꯣꯛꯐꯩ ꯅꯣꯛꯐꯩ ꯇꯧꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯇꯣꯝꯕꯁꯨ ꯁꯟ ꯁꯖꯤꯛ ꯊꯥꯕꯤꯔꯝꯂ ꯃꯇꯨꯡ ꯏꯔꯨꯖꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯏꯃꯥ ꯑꯩ ꯏꯃꯥꯗꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯅꯤ ꯂꯩꯔꯦꯟꯗꯣ ꯍꯥꯟꯅꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ ꯅꯣꯛꯐꯩ ꯅꯣꯛꯐꯩ ꯇꯧꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯀꯔꯝꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯃꯥ ꯃꯆꯥ ꯈꯛꯇ ꯌꯨꯝꯗꯨꯗ ꯂꯩꯔꯛꯂꯤꯕꯁꯤ ꯃꯇꯝ ꯁꯥꯡꯂꯛꯂꯕꯅꯤ ꯑꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯂꯥꯛꯂꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯀꯔꯝꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯔꯤꯕꯗꯨꯕꯨ ꯆꯨꯝꯂꯕ꯭ꯔꯅꯦ ꯃꯃꯥꯒꯤ ꯋꯥꯍꯪꯗꯨꯗ ꯇꯣꯝꯕ ꯆꯃꯝꯅꯗꯨꯅ ꯀꯩꯅꯣ ꯏꯃꯥ ꯁꯣꯏꯗ꯭ꯔꯕ ꯆꯨꯝꯂꯕꯕꯣ ꯀꯩꯅꯣ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯈꯪꯁꯤꯟꯅꯗ꯭ꯔꯤꯗꯤ ꯍꯥ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯐꯥꯒꯤ ꯇꯧꯔꯤꯔ ꯑꯗꯨꯗꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯏꯃꯥ ꯈꯪꯉꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯅꯤ ꯑꯩꯅ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯗꯣꯏꯁꯤ ꯂꯩꯔꯦ ꯅꯣꯛꯇꯨꯅ ꯀꯩꯅꯣ ꯁꯥꯁꯤꯅꯦ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯑꯩꯒꯤ ꯋꯥꯗꯤ ꯍꯧꯖꯤꯛ ꯄꯨꯔꯛꯀꯦ ꯍꯥꯏꯁꯨ ꯌꯥꯏꯅꯦ ꯄꯨꯔꯛꯄꯒꯤ ꯋꯥꯗꯣ ꯑꯝꯇ ꯉꯥꯏꯈꯣꯗ ꯏꯃꯥ ꯌꯥꯝ ꯆꯃꯝꯅꯔꯤ ꯀꯔꯤꯅꯣ ꯆꯃꯝꯅꯔꯤꯁꯤꯕꯣ ꯍꯥ ꯆꯃꯝꯅꯔꯁꯨꯅꯦ ꯍꯦꯛꯇ ꯄꯨꯔꯛꯑꯣ ꯆꯃꯝꯅꯁꯅꯨ ꯏꯃꯥ ꯍꯦꯛꯇ ꯄꯨꯔꯛꯄꯗꯨ ꯌꯥꯗ ꯇꯧꯔꯤꯅꯤ ꯑꯩꯅ ꯍꯦꯟꯅ ꯄꯨꯔꯛꯅꯤꯡꯉꯤꯅꯤꯀꯣ ꯍꯣ ꯑꯗꯣ ꯄꯨꯔꯛꯄ ꯌꯥꯗꯕꯒꯤ ꯃꯔꯝꯗꯣ ꯍꯥꯏꯔꯣꯗꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒꯅꯦ ꯋꯥ ꯉꯥꯡꯕꯗ ꯃꯆꯥ ꯇꯥꯅ ꯇꯥꯅ ꯉꯥꯡꯂꯒ ꯃꯤ ꯚꯥꯞ ꯇꯥꯍꯟꯕꯁꯨ ꯉꯝꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨ ꯁꯥꯎꯔꯝꯃꯤ ꯇꯣꯝꯕ ꯃꯃꯥꯗ ꯌꯦꯡꯂꯒ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯂꯩꯁꯤꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯎꯠꯂꯛꯄ ꯃꯑꯣꯡ ꯄꯨꯝꯕꯒꯤ ꯋꯥꯔꯤꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯃꯥꯗ ꯂꯤꯔꯝꯃꯤ ꯏꯕꯨꯡꯉꯣ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯅꯨꯄꯤ ꯃꯆꯥꯗꯣ ꯊꯤꯕ ꯆꯠꯇꯧꯅꯤ ꯃꯥ ꯌꯥꯝ ꯋꯥꯔꯝꯃꯅꯤ ꯑꯗꯨꯅꯅꯦ ꯅꯪꯉꯣꯟꯗ ꯃꯥꯅ ꯌꯥꯝ ꯊꯨꯅ ꯂꯥꯛꯅꯕ ꯈꯪꯍꯜꯂꯤꯕꯗꯣ ꯑꯗꯨ ꯅꯪ ꯃꯥꯕꯨ ꯐꯪꯅꯕ ꯊꯤꯔꯒ ꯌꯨꯝꯁꯤꯗ ꯁꯣꯏꯗꯅ ꯄꯨꯔꯛꯎꯀꯣ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯝꯂꯅꯤꯀꯣ ꯅꯪ ꯂꯥꯛꯄ ꯉꯥꯏꯕꯗ
ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯒ ꯍꯦꯟꯅ ꯉꯛꯄ ꯑꯣꯏꯔꯦ ꯇꯣꯝꯕꯗꯨ ꯃꯃꯪꯗ ꯊꯣꯛꯄ ꯊꯧꯗꯣꯛꯄꯨ ꯋꯥ ꯑꯣꯏꯅ ꯇꯧꯏ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯑꯗꯨꯝꯅꯒ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯃꯥꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯜꯂꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡ ꯐꯥꯎ ꯃꯄꯨꯡ ꯐꯥꯅ ꯉꯥꯟꯗ꯭ꯔꯤꯉꯩꯅꯤ ꯂꯩꯔꯦꯟ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯏꯁꯣꯔꯕꯨ ꯊꯃꯣꯏꯗ ꯆꯦꯠꯅ ꯅꯤꯡꯖꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯏꯁꯥꯅ ꯆꯠꯇꯧꯔꯤꯕ ꯂꯝꯕꯤꯁꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯠꯍꯟꯕꯤꯌꯨꯀꯣ ꯃꯥꯏ ꯄꯥꯛꯄꯗ ꯄꯤꯅꯕꯤꯌꯨꯀꯣ ꯂꯩꯔꯦꯟ ꯆꯥꯛꯁꯪꯗ ꯍꯣꯕꯦ ꯍꯣꯕꯦ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯃꯩ ꯊꯥꯡꯒꯠꯄ ꯍꯧꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯇꯣꯝꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯆꯥꯛ ꯏꯁꯤꯡꯗꯨ ꯂꯣꯏꯔꯛꯇꯧ ꯀꯥꯟꯗꯨꯗ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯕꯣ ꯏꯃꯥ ꯀꯨꯏꯔꯦ ꯅꯣꯡꯉꯥꯟꯕ ꯄꯨꯡꯒꯅꯦ ꯌꯧꯈ꯭ꯔꯕꯅꯤ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯆꯥꯛ ꯏꯁꯤꯡꯒꯁꯦ ꯆꯥꯊꯣꯛꯂꯔꯣ ꯂꯥꯛꯑꯣꯅꯦ ꯇꯣꯝꯕ ꯏꯪꯉꯪꯉꯛꯏ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯃꯃꯥꯅ ꯆꯥꯛ ꯆꯥꯅꯕ ꯀꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯍꯥꯟ ꯃꯈꯩꯗꯤ ꯆꯥꯛ ꯊꯣꯡꯅꯕ ꯉꯥꯡꯅꯕꯗ ꯁꯤꯒꯦ ꯇꯧꯕꯅꯤ ꯆꯔꯥ ꯍꯦꯟꯕꯁꯨ ꯀꯣꯡꯒꯥꯏꯅꯤ ꯊꯣꯡꯉꯨ ꯌꯥꯗꯗꯅ ꯀꯩꯅꯣ ꯏꯃꯥ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯊꯣꯡꯉꯤꯁꯤꯅ ꯍꯩ ꯉꯔꯥꯡ ꯏꯕꯥꯅꯤ ꯀꯔꯤ ꯍꯥꯏꯅꯈꯤꯌꯦ ꯂꯥꯛꯑꯣ ꯍꯧꯒꯠꯂꯛꯑꯣ ꯏꯃꯤꯌꯥ ꯇꯣꯝꯕ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯐꯠ ꯍꯧꯒꯠꯈ꯭ꯔꯦ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯇꯨꯅ ꯃꯃꯥꯅ ꯊꯣꯡꯂꯝꯕ ꯆꯥꯛ ꯁꯥꯗꯨ ꯆꯥꯔꯒ ꯃꯃꯥꯗꯒꯤ ꯕꯣꯔ ꯅꯤꯗꯨꯅ ꯂꯩꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤ ꯐꯪꯂꯣꯏ ꯊꯦꯡꯅꯔꯣꯏ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯃꯁꯥꯗ ꯃꯆꯦꯠ ꯑꯃꯐꯥꯎ ꯐꯥꯎꯗꯦ ꯃꯪꯗ ꯇꯥꯛꯂꯝꯕꯒꯤ ꯂꯝꯕꯤꯗꯨ ꯇꯝꯅ ꯂꯥꯛꯏ ꯐꯅꯗꯤ ꯁꯥꯡꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯑꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇꯦ ꯃꯪꯗ ꯎꯕ ꯂꯩꯁꯤꯒꯤ ꯁꯛꯇꯝꯗꯨ ꯅꯤꯡꯁꯤꯡ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯃꯌꯥꯝ ꯁꯥꯒꯠꯇꯨꯅ ꯂꯥꯛꯄꯅꯤꯅ ꯑꯁꯨꯝꯅ ꯇꯣꯝꯕꯗꯨ ꯂꯦꯞꯇꯕꯤ ꯂꯥꯛꯄꯅ ꯉꯔꯥꯡ ꯃꯥꯒꯤ ꯃꯪꯗ ꯇꯥꯛꯂꯝꯕ ꯂꯩꯁꯤꯒꯤ ꯈꯣꯡꯒꯨꯜ ꯃꯌꯥꯝ ꯇꯥꯔꯒ ꯂꯩꯍꯧꯕ ꯖꯒꯥꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯇꯪ ꯃꯉꯛꯇꯨ ꯂꯩ ꯂꯩꯗꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯉꯤ ꯈꯣꯡꯒꯨꯜ ꯃꯔꯝ ꯊꯤꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯄꯨꯛꯅꯤꯡꯗ ꯑꯃꯨꯛ ꯊꯥꯖꯩ ꯑꯃꯨꯛꯁꯨ ꯆꯃꯝꯅꯕꯗꯤ ꯂꯩꯔꯤ ꯄꯣꯠꯅꯤ ꯀꯔꯝꯅꯁꯨ ꯂꯩꯔꯣꯏ ꯃꯪꯗ ꯇꯧꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯂꯩꯁꯤꯒꯤ ꯈꯣꯡꯒꯨꯜꯗꯨ ꯁꯨꯡꯎ ꯎꯔꯛꯇ꯭ꯔꯕꯗ ꯇꯣꯝꯕꯗꯨ ꯋꯥꯈꯜ ꯆꯃꯝꯅꯔꯤ ꯐꯪꯉꯣꯏꯗꯣꯏ ꯖꯥꯠꯂꯥ ꯃꯤꯅ ꯎꯔꯗꯤ ꯑꯩꯁꯦ ꯑꯉꯥꯎꯕꯅꯤ ꯀꯥꯏꯅ ꯍꯥꯏꯕꯤꯔꯦꯅ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯃꯉꯛꯇꯨ ꯂꯩ ꯂꯩꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯀꯨꯏꯅ ꯁꯥꯡꯅ ꯎꯔꯛꯇ꯭ꯔꯕꯗ ꯍꯜꯂꯒꯦ ꯐꯥꯎ ꯈꯜꯂꯛꯏ ꯑꯣꯏꯔꯔꯣꯏꯗ ꯅꯨꯃꯤꯠꯁꯦ ꯐꯅꯁꯨ ꯊꯦꯡꯂꯦ ꯃꯪꯗ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯑꯁꯦꯡꯀꯤꯗꯧꯅ ꯈꯟꯗꯨꯅ ꯂꯥꯛꯏꯕꯅꯦꯕ ꯉꯥꯎꯔ ꯆꯠꯂꯛꯏꯁꯤꯕꯣ ꯇꯣꯝꯕꯅ ꯃꯥꯏ ꯂꯩꯗꯨꯅ ꯂꯥꯛꯄ ꯍꯧꯔꯤ ꯃꯥ ꯃꯐꯝꯗꯨꯗ ꯁꯨꯝ ꯂꯩꯕꯗ ꯑꯀꯤꯕ ꯄꯣꯛꯂꯛꯏ ꯂꯝꯍꯥꯡ ꯑꯣꯏꯕꯗ ꯅꯠꯇꯅ ꯌꯥꯝꯅꯁꯨ ꯁꯣꯡꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯍꯜꯂꯒꯦ ꯈꯟꯗꯨꯅ ꯂꯥꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯅ ꯂꯦꯞꯂꯝꯕꯤꯕ ꯃꯐꯝꯗꯨꯒꯤ ꯌꯦꯠꯊꯪꯕ ꯅꯥꯀꯟꯗꯨꯗ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯈꯣꯡꯒꯨꯜ ꯃꯃꯤ ꯑꯃ ꯇꯥꯕꯗꯨ ꯐꯠ ꯂꯥꯎꯅ ꯎꯔꯛꯏ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯅꯤ ꯃꯤ ꯑꯃꯅ ꯆꯠꯈꯤꯕꯒꯤ ꯈꯣꯡꯒꯨꯜ ꯃꯃꯤ ꯑꯃ ꯁꯥꯡꯅ ꯇꯥꯕꯗꯨ ꯎꯔꯤ ꯃꯤ ꯂꯥꯛꯄ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯃꯉꯛꯇꯨ ꯂꯩ ꯂꯩꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯂꯝꯃꯤ ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯗ꯭ꯔꯦ ꯃꯐꯝꯗꯨ ꯃꯤꯅ ꯄꯥꯛꯅ ꯆꯪꯅꯕ ꯖꯒꯥ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯌꯦꯡꯂꯤꯕꯅꯤ ꯃꯥꯁꯨ ꯈꯣꯡꯒꯨꯜ ꯃꯔꯝꯗꯨ ꯊꯤꯗꯨꯅ ꯆꯠꯁꯤꯔ ꯆꯠꯈꯨꯝꯁꯤꯔ ꯍꯥꯏꯅ ꯈꯟꯖꯥꯅꯔꯝꯃꯤ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯂꯩꯁꯤꯒꯤ ꯁꯛꯇꯝꯗꯨꯅ ꯃꯥꯕꯨ ꯁꯨꯝꯍꯠꯄ ꯑꯃꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯑꯐ-ꯐꯠꯇ ꯊꯤꯗꯅ ꯇꯣꯝꯕꯗꯨ ꯂꯥꯛꯄ ꯍꯧꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯕꯒꯤ ꯃꯃꯥ ꯂꯩꯔꯦꯟꯗꯨ ꯋꯥꯈꯜ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯔꯤ ꯃꯃꯧ ꯅꯨꯄꯤ ꯂꯥꯛꯂꯅꯤ ꯈꯟꯕꯗ ꯃꯆꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯨꯟꯅ ꯀꯨꯞꯅ ꯇꯥꯁꯤꯜꯂꯨꯕ ꯅꯠꯇꯦ ꯇꯣꯝꯕꯁꯨ ꯈꯣꯡꯒꯨꯜ ꯃꯃꯤꯗꯨꯗ ꯇꯞꯅ ꯇꯞꯅ ꯂꯥꯛꯄꯅ ꯐꯅꯌꯥꯝ ꯁꯥꯡꯅꯗꯤ ꯂꯥꯛꯂꯤ ꯄꯨꯡꯁꯨ ꯐꯅꯌꯥꯝ ꯊꯦꯡꯂꯝꯃꯤ ꯃꯍꯥꯛꯁꯨ ꯈꯪꯏ ꯇꯥꯔꯤꯕ ꯈꯣꯡꯒꯨꯜꯗꯨꯗ ꯃꯈꯣꯡꯅ ꯁꯣꯛꯄ ꯊꯦꯡꯕꯗꯤ ꯑꯃꯠꯇ ꯇꯧꯔꯨꯗꯦ ꯆꯨꯝꯅ ꯈꯛꯀꯤ ꯌꯦꯡꯕ ꯈꯛꯇꯅꯤ ꯃꯥꯅ ꯇꯧꯔꯒ ꯂꯥꯛꯂꯤꯕꯗꯣ ꯂꯝꯍꯥꯡ ꯉꯥꯛꯇ ꯑꯣꯏꯕ ꯑꯁꯣꯡꯕ ꯂꯝꯕꯤꯗꯨꯗ ꯃꯥꯅ ꯊꯤꯔꯛꯂꯤꯕ ꯅꯨꯄꯤꯗꯨꯕꯨ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯇꯣꯝꯇ ꯑꯃꯨꯛ ꯈꯜꯂꯤ ꯈꯣꯡꯒꯨꯜꯒꯤ ꯃꯔꯝꯗꯨ ꯆꯨꯝꯅ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯐꯠꯊꯩꯈꯤꯔꯝꯃꯤ ꯎꯆꯦꯛ ꯋꯥꯌꯥꯁꯨ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯤ ꯃꯗꯨ ꯇꯥꯕꯗ ꯎꯕꯗ ꯇꯣꯝꯕꯗꯨ ꯈꯤꯇꯪ ꯀꯤꯕꯗꯤ ꯄꯣꯛꯏ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯤꯕꯗꯤ ꯄꯣꯛꯂꯨꯗꯦ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯗꯨ ꯊꯦꯡꯅꯗ꯭ꯔꯗꯤ ꯀꯝꯗꯧꯅꯤ ꯊꯦꯡꯅꯔꯒꯅ ꯑꯩꯗꯤ ꯃꯉꯣꯟꯗ ꯀꯩ ꯍꯥꯏꯗꯣꯏꯕ ꯃꯐꯝꯁꯤꯗ ꯃꯤ ꯁꯨꯝꯇ ꯂꯩꯇꯦ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯐꯅꯌꯥꯝꯗꯤ ꯁꯥꯡꯉꯤꯁꯦ ꯑꯗꯨꯕꯨ ꯌꯧꯕ ꯀꯧꯕ ꯂꯩꯇꯦ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯉꯥꯡꯗꯨꯅ ꯆꯠꯄꯗꯤ ꯂꯦꯞꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯂꯦꯞꯇꯕꯤ ꯂꯥꯛꯂꯕꯁꯨ ꯈꯣꯡꯅ ꯂꯥꯛꯄꯅꯤꯅ ꯀꯌꯥꯕꯨ ꯌꯥꯝꯅ ꯆꯠꯄ ꯉꯝꯒꯅꯤ ꯅꯣꯡꯃꯒꯤ ꯃꯇꯝꯗꯨꯗ ꯂꯥꯞꯈ꯭ꯔꯕ ꯃꯐꯝꯅꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯃꯥ ꯂꯩꯔꯦꯟꯗꯨ ꯃꯆꯥꯅꯨꯄꯥꯕꯨ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯊꯥꯡꯃꯩ ꯊꯥꯡꯒꯠꯂꯒ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯉꯥꯏꯔꯤ ꯚꯥꯞꯅ ꯁꯥꯒꯠꯇꯨꯅ ꯑꯃꯨꯛ ꯇꯣꯏꯕ ꯈꯜꯂꯤꯕ ꯋꯥꯈꯜꯁꯨ ꯑꯉꯛꯄꯅꯤ ꯃꯥꯏꯁꯤꯕꯨ ꯅꯨꯄꯤꯗꯣ ꯄꯨꯁꯤꯜꯂꯛꯄ ꯏꯀꯥꯏꯗꯅ ꯇꯧꯔꯤꯕ ꯈꯪꯗꯦꯅꯦ
ꯀꯗꯥꯏꯗꯕꯨ ꯊꯩꯈ꯭ꯔꯕꯖꯥꯠꯅꯣꯅꯤ ꯇꯧꯔꯤꯁꯦ ꯃꯤꯠꯅꯒ ꯃꯤꯠ ꯅꯨꯡꯉꯥꯏꯇꯕꯅꯦ ꯌꯨꯝꯁꯤꯗ ꯀꯣꯛ ꯍꯦꯛ ꯄꯨꯔꯛꯀꯦ ꯍꯥꯏꯗꯦꯃꯤ ꯏꯃꯥ ꯏꯆꯥꯈꯛ ꯂꯩꯔꯒ ꯀꯅꯥꯗꯅꯣꯕ ꯃꯥꯅ ꯏꯀꯥꯏꯔꯤꯁꯦ ꯂꯩꯔꯦꯟꯗꯨ ꯋꯥꯈꯜꯗ ꯐꯠꯇꯕ ꯑꯃꯇ ꯈꯜꯂꯝꯗꯦ ꯇꯣꯝꯕꯗꯨ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯋꯥꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯁꯨ ꯑꯣꯏꯔꯕꯅꯤꯅ ꯈꯣꯡꯒꯨꯜ ꯃꯔꯝꯗꯨ ꯃꯃꯤꯠꯅ ꯎꯕ ꯐꯪꯗ꯭ꯔꯦ ꯅꯥꯀꯜꯗ ꯅꯪꯅ ꯍꯧꯔꯤꯕ ꯎꯖꯥꯎꯗꯨꯒꯤ ꯃꯅꯥꯛꯇ ꯉꯥꯊꯗꯨꯅ ꯐꯝꯊꯩ ꯑꯩꯗꯤ ꯀꯔꯤ ꯆꯥꯅꯤ ꯄꯨꯛꯁꯤꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯥꯛ ꯆꯥꯔꯛꯄꯗꯒꯤ ꯀꯩꯝꯇꯁꯨ ꯆꯥꯗ꯭ꯔꯦ ꯆꯥꯅ ꯊꯛꯅꯕ ꯀꯔꯤꯁꯨ ꯐꯪꯂꯔꯣꯏ ꯈꯪꯉꯤ ꯃꯐꯝꯗꯨꯗ ꯎꯍꯩ ꯋꯥꯍꯩ ꯀꯔꯤ ꯄꯥꯜꯂꯤ ꯆꯥꯕ ꯌꯥꯕ ꯍꯥꯏꯅ ꯊꯤꯗꯧꯁꯨ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ ꯇꯣꯝꯕ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯎꯗꯨꯗ ꯃꯀꯣꯛꯇꯨ ꯉꯥꯊꯔꯒ ꯑꯍꯤꯡꯗꯨꯃ ꯋꯥꯅ ꯈꯪꯂꯝꯃꯤ ꯊꯪꯅꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯅꯨꯃꯤꯠꯅ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯛꯄ ꯃꯇꯝꯅꯤ ꯃꯥꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨꯒ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯏꯅ ꯀꯨꯞꯄꯒ ꯁꯪ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯉꯛꯅ ꯇꯣꯝꯕ ꯃꯐꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯤ ꯌꯨꯝꯗꯨꯒꯤ ꯅꯥꯀꯟꯗ ꯌꯣꯡ ꯑꯍꯨꯝꯅ ꯅꯨꯄꯤ ꯑꯃꯒꯤ ꯃꯀꯣꯛꯇꯒꯤ ꯍꯤꯛ ꯀꯥꯏꯕꯤꯕꯗꯨ ꯎꯔꯝꯃꯤ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕꯅꯤ ꯇꯨꯡꯒꯤ ꯁꯛꯐꯝ ꯈꯛꯇꯃꯛ ꯎꯏ ꯃꯃꯥꯏꯗꯨ ꯑꯁꯣꯝꯗ ꯂꯩꯁꯤꯟꯗꯨ ꯂꯩꯈꯤꯕꯅ ꯁꯝꯗꯨ ꯌꯦꯡꯕꯗ ꯌꯥꯝ ꯁꯥꯡꯉꯤ ꯑꯩꯒꯤ ꯃꯪꯗ ꯎꯕ ꯅꯨꯄꯤꯗꯨꯒꯤ ꯁꯛꯐꯝꯗꯣ ꯑꯣꯏꯔꯤꯗ꯭ꯔꯥ ꯁꯤꯕꯣ ꯃꯥ ꯅꯠꯇꯅ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯑꯁꯝ ꯈꯨꯁꯥꯡꯁꯤꯗꯤ ꯀꯩꯅꯣ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯃꯐꯝꯁꯤꯗ ꯃꯥꯅ ꯃꯇꯝ ꯀꯔꯝꯅ ꯂꯩꯔꯤꯕꯅꯣ ꯁꯤꯅꯤ ꯅꯥꯀꯟꯗꯒꯤ ꯌꯣꯡ ꯑꯃꯅ ꯅꯨꯄꯤꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯄꯤ ꯅꯨꯄꯤꯗꯨꯅ ꯌꯣꯡꯗꯨꯒꯤ ꯂꯧꯔꯒ ꯁꯨꯝ ꯆꯥꯔꯤ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯇꯣꯝꯕ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯌꯦꯡꯕꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯣꯡ ꯑꯃ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯇꯣꯝꯕꯕꯨ ꯎꯈ꯭ꯔꯦ ꯌꯣꯡ ꯑꯗꯨꯅ ꯅꯨꯄꯤꯗꯨꯗ ꯇꯝꯈ꯭ꯔꯦ ꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯅꯨꯄꯥꯗꯨ ꯌꯦꯡꯂꯛꯏ ꯎꯈꯤꯕꯒ ꯃꯤꯀꯨꯞꯇ ꯃꯈꯣꯏ ꯄꯨꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯏ ꯌꯣꯡꯁꯤꯡꯗꯨꯅ ꯇꯣꯝꯕꯒꯤ ꯃꯁꯥꯗ ꯀꯥꯈꯠꯂꯒꯦ ꯇꯧꯏ ꯅꯨꯄꯤꯗꯨꯅ ꯇꯧꯒꯅꯨ ꯍꯥꯏꯕꯒꯨꯝ ꯃꯈꯣꯏꯗ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯗꯒꯤ ꯇꯣꯝꯕꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯇꯣꯝꯕꯗꯤ ꯃꯇꯧꯗꯨ ꯎꯕꯗ ꯏꯉꯛꯉꯛꯏ ꯋꯥ ꯃꯆꯦ ꯑꯃ ꯐꯥꯎꯕ ꯉꯥꯡꯈꯤꯗ꯭ꯔꯦ ꯅꯨꯄꯤꯗꯨ ꯇꯣꯝꯕꯗ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯑꯩꯒꯤ ꯃꯤꯡ ꯂꯩꯁꯤ ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯃꯐꯝꯁꯤꯗ ꯑꯩ ꯅꯠꯇꯅ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯁꯥꯗꯤ ꯃꯈꯜ ꯁꯨꯅ ꯂꯩ ꯑꯩꯒꯤ ꯃꯪꯗ ꯅꯪ ꯅꯩꯕꯨ ꯇꯣꯏꯅ ꯀꯧꯏ ꯑꯗꯨꯅ ꯑꯩ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯄꯅꯤ ꯑꯩꯅ ꯀꯞꯇꯨꯅ ꯏꯁꯣꯔꯗ ꯍꯥꯏꯖꯕꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯑꯩꯕꯨ ꯇꯤꯜꯍꯟꯕꯤꯌꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯤꯕꯤꯔꯛꯅꯕ ꯃꯇꯝ ꯄꯨꯝꯕꯗ ꯏꯁꯣꯔꯅ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯑꯗꯣ ꯁꯣꯝꯒꯤ ꯃꯪꯗ ꯐꯥꯎꯕꯤꯗꯨꯅ ꯑꯩꯕꯨ ꯊꯤꯕꯤꯔꯛꯄ ꯍꯥꯏꯐꯝ ꯈꯪꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯊꯥꯖꯔꯨꯗꯕ ꯊꯧꯗꯣꯛꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯊꯣꯛꯂꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯔꯣꯏ ꯑꯁꯣꯡ ꯃꯣꯡꯁꯣꯡ ꯃꯔꯛꯁꯤꯗ ꯁꯥ ꯀꯌꯥꯒ ꯄꯨꯟꯁꯤ ꯂꯣꯏꯈꯤꯒꯗ꯭ꯔꯥ ꯈꯜꯂꯨꯔꯕ ꯂꯩꯁꯤꯅꯤ ꯂꯩꯁꯤ ꯌꯨꯝꯗ ꯆꯠꯁꯤ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯏꯃꯥꯅ ꯑꯩꯈꯣꯏꯅꯤꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯒ ꯂꯩꯔꯝꯒꯅꯤ ꯅꯪꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯂꯤꯗꯨꯅ ꯑꯩꯕꯨ ꯈꯪꯍꯜꯂꯨ ꯂꯩꯁꯤ ꯃꯍꯥꯛꯀꯤ ꯌꯣꯡꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯍꯤꯡꯍꯟꯕꯤꯔꯛꯄꯅꯤ ꯅꯈꯣꯏꯕꯨ ꯂꯩꯁꯤꯅ ꯀꯥꯎꯒꯗꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯈꯣꯏꯒꯩꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯗꯤ ꯌꯥꯗꯦ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯑꯩꯁꯨ ꯉꯁꯤ ꯅꯨꯃꯤꯠꯇꯒꯤ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅ ꯇꯤꯜꯂꯨꯔꯒꯦ ꯌꯣꯡꯁꯤꯡꯗꯨ ꯂꯩꯁꯤꯗ ꯌꯦꯡꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯂꯩꯔꯝꯃꯤ ꯃꯄꯤ ꯇꯥꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯂꯩꯁꯤꯗ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯈꯥꯝꯗꯦ ꯂꯩꯁꯤꯅ ꯇꯥꯏꯕꯪ ꯃꯔꯛꯇ ꯇꯤꯟꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯃꯈꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯂꯝꯃꯤ ꯂꯩꯁꯤꯅ ꯃꯐꯝꯗꯨꯗ ꯀꯞꯇꯨꯅ ꯂꯩꯂꯛꯄ ꯅꯨꯃꯤꯠꯁꯤ ꯈꯨꯠ ꯊꯦꯛꯇꯨꯅ ꯃꯁꯤꯡ ꯊꯤꯕꯗ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯂꯩꯁꯤ ꯇꯞꯅ ꯃꯄꯤ ꯇꯥꯔꯛꯏ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯁꯠ ꯑꯃꯨꯛ ꯇꯩꯊꯣꯛꯂꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯈꯣꯏꯗ ꯌꯦꯡꯂꯒ ꯃꯥ ꯆꯠꯂꯒꯦ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯂꯩꯁꯤꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯃꯈꯨꯠ ꯍꯥꯏꯔꯛꯏ ꯃꯇꯧꯗꯨ ꯎꯕꯗ ꯇꯣꯝꯕꯗꯨ ꯉꯛꯅ ꯑꯗꯨꯃꯛ ꯌꯦꯡꯏ ꯑꯁꯨꯛ ꯂꯣꯟ ꯐꯥꯎꯅꯔꯤꯕꯁꯤ ꯃꯇꯝ ꯁꯥꯡꯅ ꯃꯥꯅ ꯂꯣꯏꯅꯔꯛꯄꯒꯤ ꯑꯣꯏꯒꯅꯤꯗ ꯍꯥꯏꯅ ꯑꯃꯨꯛ ꯃꯇꯣꯝꯇ ꯈꯜꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯝꯃꯤ ꯂꯥꯛꯄꯗ ꯑꯗꯨ ꯀꯨꯏꯅ ꯆꯪꯈꯤꯕ ꯂꯝꯕꯤꯗꯨ ꯂꯩꯁꯤ ꯄꯨꯗꯨꯅ ꯍꯜꯂꯛꯄꯗꯗꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯐꯥꯎꯕ ꯐꯥꯔꯝꯗꯦ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯃꯥꯅ ꯂꯩꯁꯤꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯇꯣꯝꯕꯒꯤ ꯊꯃꯣꯏꯗꯨ ꯌꯥꯝ ꯄꯦꯟꯖꯔꯝꯃꯤ ꯇꯣꯝꯕꯗ ꯅꯠꯇꯅ ꯑꯁꯨꯝꯅ ꯄꯨꯟꯁꯤ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗ꯭ꯔꯕ ꯂꯩꯁꯤꯒꯤ ꯊꯃꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯔꯝꯃꯤ ꯃꯃꯥꯅꯁꯨ ꯂꯩꯁꯤ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ
ꯑꯁꯤꯅꯆꯤꯡꯕ ꯑꯃꯠꯇ ꯍꯪꯕ ꯂꯩꯈꯤꯗꯦ꯫ ꯃꯗꯨ ꯍꯪꯂꯨꯕꯗ ꯂꯩꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯒꯗ꯭ꯔꯥ ꯀꯤꯕꯅ ꯇꯣꯝꯕꯅꯁꯨ ꯃꯗꯨ ꯂꯩꯁꯤꯗ ꯁꯨꯍꯪ ꯍꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫